mayambu kurumdari asigi topic asi yamna maru oiba koi taibung mi bagi undi yam maru oiba ama topic am khap mayam da share tawjaramge masi thani ahal laman singina dilon mak masi kanglon se season ne adu boy khoi hausi generation se tadi masi kanglon se kari no hebo khangre sor gi kanglon sor hon ba honto honjin taw ko sida khoi gi taibung mi oiba na kayam yamna kana ba low ya ba ge habadu gi maramda khrak thamjake adu technique amani so happy haijake masi try tawraga yembiu ꯑꯩꯈꯣꯏꯒꯤ ꯁꯣꯔꯒꯤ ꯀꯥꯡꯂꯣꯟ ꯑꯁꯤ ꯑꯩꯈꯣꯏ ꯊꯥꯏꯅ ꯑꯍꯜ ꯂꯃꯟꯁꯤꯡꯁꯤꯅ ꯇꯧꯔꯝꯃꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯁꯨ ꯈꯪꯗꯦ ꯃꯇꯝꯗꯨꯗ ꯁꯣꯔꯁꯦ ꯁꯨꯃꯥꯏꯅ ꯄꯥꯏꯔꯅꯤ ꯅꯥꯇꯣꯟ ꯌꯦꯠ ꯑꯣꯏ ꯀꯔꯤꯅꯣꯁꯨ ꯈꯪꯗꯕ ꯑꯩꯈꯣꯏ ꯁꯣꯔ ꯍꯣꯟꯕꯗ ꯁꯣꯔ ꯅꯥꯇꯣꯟ ꯍꯣꯟꯕꯗ ꯐꯨꯟꯕꯗꯣ ꯀꯥꯝꯊꯣꯛꯏꯔꯒꯁꯨ ꯈꯜꯂꯝꯃꯦ ꯑꯗꯨꯕꯨ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯣꯔꯁꯦ ꯁꯣꯝ ꯅꯥꯀꯟ ꯂꯩꯔꯦ ꯍꯥꯏ ꯀꯥꯟꯗ ꯃꯥꯒꯤ ꯈꯣꯡ ꯊꯥꯡꯕꯒꯤ ꯃꯑꯣꯡ ꯑꯩꯈꯣꯏ ꯖꯇ꯭ꯔꯥ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯠꯀꯗꯕꯒꯤ ꯑꯗꯣ ꯃꯁꯤꯒꯤ ꯀꯥꯡꯂꯣꯟ ꯑꯁꯤ ꯀꯔꯤ ꯇꯧꯔꯒ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯕꯁꯦ ꯑꯩꯅ ꯁꯨꯝ ꯊꯤꯖꯔꯛꯄ ꯃꯇꯝꯁꯤꯗ ꯈꯔ ꯐꯪꯖꯩ ꯑꯗꯣ ꯃꯁꯤꯒꯤ ꯀꯥꯟꯅꯕꯁꯦ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯃꯤꯑꯣꯏꯕꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯅ ꯄꯥꯝꯃꯤꯁꯦ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗ ꯃꯈꯟ ꯃꯈꯟ ꯊꯣꯛꯏ ꯑꯄꯥꯝꯕ ꯑꯩꯅ ꯈꯜꯂꯤꯁꯦ ꯑꯣꯏꯔꯛꯄꯁꯤꯅꯦꯕ ꯃꯤꯑꯣꯏꯕꯅ ꯄꯥꯝꯃꯤꯁꯦ ꯑꯩꯅ ꯈꯜꯂꯤꯁꯦ ꯑꯣꯏꯍꯟꯕ ꯍꯥꯏꯔꯤꯁꯦ ꯏꯅꯔꯖꯤ ꯑꯃꯈꯛ ꯆꯪꯉꯦꯕ ꯑꯗꯣ ꯃꯁꯤꯒꯤ ꯏꯅꯔꯖꯤꯁꯦ ꯐꯣꯝ ꯇꯧꯅꯕ ꯍꯣꯠꯅꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯄꯨꯅꯀꯣ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯄꯣꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯌꯥꯎꯖꯔꯛꯄ ꯃꯤꯁꯨ ꯑꯗꯨꯝ ꯌꯥꯎꯖꯩ ꯑꯗꯨꯒ ꯄꯣꯛꯄ ꯃꯇꯝꯗ ꯌꯥꯎꯗꯕ ꯃꯤ खरा वाटना अदुदना कोई स्ट्रगल खरा लाइरिबा कांगू हाइतारे सिगुमजि नेगेटिव पॉजिटिव की एनर्जी सिंगसे मसि मैनेज तौबगी वारी नेने लाइस कोई शक्ति हाइतारे को कोई पृथ्वी सेमिसे कोई पोचंग मंगान सेम मने पुंग मई सिंग नुसित लेबा अतियाना लेरिसे मसीगी पोचंग मंगासिना कोई हक्सांग से दुम सेमी मसीगी हक्सांग सेमबसे कोई नुसित हाइबा कइनोसे कोई नुसित हाइबा ऑक्सीजन हाइतरे कोई मियोबिदा कोई सोर होल लेबा सिगी नुसिकी मसीसिना कोई लोइनमक मेंटेन तौरगा थम्मिने महाक यावना कोई हक्सांग कोई धातु मंगा हाइतरे ने मसी मंगा ने सेमे कोई हक्सांग से लेबजु यारोय अदो नुसिसिना परसेंटेज याम नेम गजाने अदु परसेंटेज याम नेम बतारगसु अखोगी सेल की मनुजिद चंगना न होनबद मा पिकख्रब अखोगी मागे परसेंटेज याम दब हाइतारे अदो याम नुक्सिसे याम दखा ओब नुक्सि यावद्रगदे कोई सोर होंद्रगदे सम सिरे अदो मसीमा लेबनिना सोरगी कांगोन कोई परसेंटेज 5% 6% गतने कोई नुक्सित की कोई हक्सांगसिदा माना फंक्शन तौरिसे अदो मसीगी फंक्शन तौसे अखोइना करमाइन तरग सिजिनबा तारगदि अफबा हाइदि मागी कांगोनजे कोइन खांगगा सिजिनबा तारगदि कोइगी ताइबुंग मियोबना ओइरकपा हाइतारे खनबजे ओइरकपा ओइहनबा याबा अइना खलिजि ओइहनबा याबा अइगी मतुंगिना अइना खलिबगी मतुंगिना नेचर जिना अइगी सपोर्ट तौहनबा हाइतारे मसि यारमे अइगी पुंसी खोंचत अइना लेपे हाइसे सिगी कांगोनसे तौरगा याय भाई कांगोन अतोप्पा मयामा लेरमगनी अदु अइना सुम थिजबसिदा सिगी नुक्सित सोर सानबगी कांगोनसिदा अमा यारमे अदु मसि सोर सानबगी कांगोनसिदा कोइना थेंगनरिसे कोगी मसिगी मरी लेनेसे कोगी नोंमा 24 आवर हाइबसिदा कोगी निमित था को निमित का थागगी नुंगदांगदना कोई थाना पुरे हाय कतगी नुमित होय माई टाइमिंग सिन कोई नुमित पुई हायना कोई मागी एनर्जी लेवल से लाइबो नुमित अमति था कोई नुमित सिन इपानी था सिन इमाने लौनरिबने कोई मागी एनर्जी की स्टाइल से अदो पृथ्वी जिगी कोई नोंगानबा मम्बा मदि गानबा अनी जिगी ताइनभम मतम मखक लाइबो मसिगी पोसे कोई अयुकी नुमित थोरपगी टाइमिंग को अतगी नुमिदांग वारंगी कोई नुमित ताबगे टाइम मसी अनी सिसो अखोगी मियोइबदा कोई नुक्सित की कांगलोन सिगा चाप मानन फंक्शन तवे मसी कमाइन तौगे हम तमसिदा कोइना मयामना हाइनबदा लाइदुक थामै कोई लाइदा कटपसे मैरा मदुक उमा लांगबा नोमगी कोइना लांगबसे संध्या वारम मतम मा अयुक nganta ma katlo adum hainabane sida natragadi koi phol phangde katlugi kara phangde habse ahal laman gaina su loi haibirame dai koina test taw matam da su adum leiramme ado hana dagi han tham chana bi ama oina thamga la isingse
ꯃꯁꯤꯒꯤ ꯃꯔꯝꯁꯦ ꯀꯔꯤ ꯃꯔꯝꯒꯤ ꯑꯣꯏꯕ ꯌꯥꯏ ꯁꯨꯝ ꯊꯤꯕ ꯃꯇꯝꯁꯤꯗ ꯍꯣꯏ ꯒ꯭ꯔꯍꯒꯤ ꯃꯥꯒꯅ ꯄꯨꯕ ꯑꯗꯨꯅ ꯄꯨꯕꯗꯨꯅ ꯑꯗꯨꯃꯨꯛ ꯇꯣꯉꯥꯟꯕ ꯀꯣꯟꯁꯦꯞ ꯑꯃ ꯑꯣꯏꯔꯒ ꯉꯁꯤꯁꯤꯅ ꯁꯣꯔꯒꯤ ꯁꯥꯟꯅꯕꯒꯤ ꯀꯥꯡꯂꯣꯟꯁꯤꯗ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦꯕ ꯑꯩꯈꯣꯏꯒꯤ ꯁꯣꯔꯁꯤꯗ ꯑꯣꯏ ꯑꯃꯗꯤ ꯌꯦꯠ ꯑꯩꯈꯣꯏꯒꯤꯀꯣ ꯅꯥꯇꯣꯟꯒꯤ ꯅꯥꯇꯣꯟ ꯑꯅꯤꯒꯤ ꯌꯦꯠ ꯁꯤꯅ ꯌꯦꯠ ꯑꯣꯏꯔꯦꯀꯣ ꯌꯦꯠꯀ ꯑꯣꯏꯒꯁꯦ ꯌꯦꯠꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯟꯁꯤꯅ ꯄꯨꯏ ꯁꯟ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯍꯥꯏꯇꯥꯔꯦ ꯏꯄꯥ ꯍꯥꯏꯇꯥꯔꯦ ꯏꯄꯥꯒꯤ ꯃꯩ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯁꯤꯒꯤ ꯃꯌꯥꯝꯒꯤ ꯑꯦꯛꯇꯤꯚꯤꯇꯤ ꯃꯌꯥꯝꯁꯦ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯔꯥꯏꯠ ꯁꯥꯏꯠꯁꯦ ꯑꯩꯈꯣꯏ ꯅꯥꯇꯣꯟ ꯁꯣꯔ ꯍꯣꯜꯂꯤꯕ ꯁꯣꯔꯒꯤꯗ ꯔꯥꯏꯠ ꯁꯥꯏꯠꯁꯦ ꯑꯩꯈꯣꯏꯒꯤ ꯁꯟꯅꯦꯅ ꯄꯨꯏ ꯁꯟꯅ ꯄꯨꯏꯅ ꯂꯧꯋꯦ ꯑꯗꯨꯒ ꯃꯨꯟ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯔꯥꯏꯠ ꯂꯦꯐ ꯁꯥꯏꯠꯁꯤꯅ ꯏꯃꯥꯅꯦꯅ ꯂꯧꯔꯒ ꯏꯃꯥꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯂꯦꯐ ꯁꯥꯏꯠꯁꯦ ꯃꯨꯟꯅ ꯄꯨꯏꯅ ꯈꯜꯂ ꯂꯧꯋꯦꯕ ꯑꯗꯨꯅ ꯅꯨꯃꯤꯠ ꯊꯣꯛꯄꯁꯤꯅ ꯅꯨꯃꯤꯠ ꯉꯥꯟꯕꯁꯤꯅ ꯏꯄꯥ ꯃꯝꯕꯁꯤꯅ ꯏꯃꯥꯅ ꯂꯧꯔꯤꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯁꯣꯔ ꯍꯣꯟꯕꯁꯤꯒꯤ ꯂꯦꯐ ꯔꯥꯏꯠꯁꯦ ꯔꯥꯏꯠꯁꯤꯅ ꯏꯄꯥ ꯂꯦꯐꯁꯤꯅ ꯏꯃꯥꯅꯦ ꯑꯗꯒꯤ ꯃꯌꯥꯏꯗ ꯑꯩꯈꯣই ꯁꯣꯔꯁꯦ 60 ꯁꯦꯀꯦꯟ ꯀꯣ 60 to 75 ꯁꯦꯀꯦꯟ ꯃꯤꯅꯤꯠ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯠ ꯑꯃꯒ ꯁꯝꯊꯤꯡ ꯀꯣ ꯃꯤꯅꯤꯠ ꯁꯦꯀꯦꯟꯗ 65 70 ꯃꯨꯛ ꯑꯣꯏꯅꯤꯀꯣ ꯑꯗꯨꯒ ꯃꯤꯅꯤꯠ ꯑꯃꯒ ꯁꯝꯊꯤꯡꯁꯦ ꯑꯩꯈꯣꯏ ꯅꯥꯇꯣꯟ ꯑꯃꯗ ꯑꯃꯨꯛ ꯑꯣꯏꯅꯤꯀꯣ ꯑꯃꯗꯩ ꯅꯥꯀꯣꯟ ꯆꯦꯟꯖ ꯑꯃꯨꯛ ꯂꯥꯛꯀꯅꯦꯕ ꯁꯤ ꯃꯇꯝ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯆꯦꯟꯖ ꯇꯧꯔ ꯂꯩꯅꯦꯕ ꯃꯥꯒꯤ ꯇꯥꯏꯃꯤꯡ ꯑꯃ ꯂꯩꯖꯔꯦ ꯑꯗꯨ ꯇꯥꯏꯃꯤꯡꯗꯣ ꯆꯦꯟꯖ ꯇꯧꯅꯦꯕ ꯁꯤꯒꯤ ꯆꯦꯟꯖ ꯇꯧꯕꯁꯦ ꯅꯦꯆꯔꯅ ꯆꯦꯟꯖ ꯇꯧꯖꯕꯅꯦꯕ ꯑꯩꯈꯣꯏ ꯍꯛꯆꯥꯡꯁꯤꯒꯤ ꯀꯥꯡꯂꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯣ ꯑꯩꯒꯤ ꯊ꯭ꯔꯨꯗ ꯑꯩꯒꯤ ꯋꯥꯈꯜꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯆꯦꯟꯖ ꯇꯧꯍꯟꯕ ꯌꯥꯏꯑꯕ ꯑꯩꯅ ꯋꯥꯈꯜ ꯈꯟꯕꯁꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯅꯥꯇꯣꯟꯒꯤ ꯁꯣꯔꯁꯦ ꯁꯣꯝ ꯅꯥꯀꯟꯗ ꯂꯩꯔꯝꯕꯁꯦ ꯁꯣꯝ ꯅꯥꯀꯟꯗ ꯁꯣꯔꯁꯦ ꯁꯣꯝꯗ ꯂꯩꯍꯟꯕ ꯌꯥꯏꯑꯕ ꯁꯤꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯑꯃꯁꯨ ꯌꯥꯝ ꯀꯟꯅ ꯆꯪꯉꯤꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯋꯥꯔꯤꯗꯨꯗ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯤ ꯂꯣꯟꯅꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯂꯣꯟꯅꯕꯁꯦ ꯀꯔꯝꯕ ꯇꯥꯏꯃꯤꯡ ꯑꯣꯏꯒꯦ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯅꯥꯇꯣꯟꯁꯤ ꯁꯣꯔ ꯑꯅꯤꯃꯛ ꯍꯣꯟꯕ ꯁꯣꯔ ꯑꯅꯤꯃꯛ ꯍꯣꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯈꯪꯕꯅꯦ ꯁꯣꯟꯅ ꯂꯩ ꯁꯣꯟꯗ ꯂꯩ ꯁꯣꯟꯅ ꯐꯨꯜꯂꯦ ꯁꯣꯟꯅ ꯍꯥꯡꯉꯦ ꯍꯥꯏꯕꯁꯦ ꯑꯗꯣ ꯑꯅꯤꯃꯛ ꯂꯩꯕ ꯇꯥꯏꯃꯤꯡ ꯑꯗꯨꯝ ꯏꯁꯥꯁꯨ ꯑꯗꯨꯝ ꯈꯪꯕꯤꯔꯝꯒꯅꯦꯕ ꯁꯤꯒꯤ ꯑꯅꯤꯃꯛ ꯂꯩꯕ ꯍꯥꯡꯕ ꯇꯥꯏꯃꯤꯡꯁꯦ ꯃꯁꯤꯁꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯁꯟꯙꯤꯌꯥ ꯃꯇꯝ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯤ ꯃꯇꯝ ꯅꯨꯃꯤꯠ ꯇꯥꯕꯒ ꯃꯝꯕꯒꯤ ꯇꯥꯏꯃꯤꯡ ꯑꯗꯨꯒꯤ ꯇ꯭ꯔꯥꯟꯖꯤꯠ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯇꯝ ꯑꯗꯩ ꯑꯌꯨꯛ ꯅꯨꯃꯤꯠ ꯊꯣꯛꯂꯛꯄꯒꯤ ꯇꯥꯏꯃꯤꯡ ꯁꯤꯒꯤ ꯇꯥꯏꯃꯤꯡꯁꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯅꯥꯇꯣꯟ ꯆꯞ ꯆꯥꯅ ꯂꯩꯁꯦ ꯑꯗꯣ ꯁꯤꯒꯤ ꯇꯥꯏꯃꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯠ ꯁꯣꯔ ꯍꯣꯟꯕꯒꯤ ꯀꯥꯡꯂꯣꯟꯁꯤꯗ ꯂꯩꯔꯝꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯃꯦꯗꯤꯇꯦꯁꯟ ꯇꯧꯅꯤꯡꯉꯦ ꯂꯥꯏꯗ ꯀꯩꯅꯣꯝꯃ ꯂꯩꯅꯤꯡꯉꯦ ꯑꯩꯈꯣꯏꯒꯤ ꯅꯦꯆꯔꯁꯤꯒ ꯇꯥꯏꯠ ꯑꯞ ꯇꯧꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯅꯥꯇꯣꯟ ꯑꯅꯤꯁꯦ ꯁꯣꯔꯁꯦ ꯍꯥꯡꯉꯕ ꯇꯥꯏꯃꯤꯡꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯙ꯭ꯌꯥꯟ ꯇꯧꯔꯒ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛꯇꯪ ꯂꯩꯌꯣ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯋꯥꯈꯜ ꯈꯟꯗꯕꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯇꯨꯃꯤꯟꯅ ꯑꯇꯩ ꯑꯦꯛꯇꯤꯚꯤꯇꯤ ꯇꯧꯗꯕꯤꯗ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯇꯥꯔꯒꯁꯨ ꯁꯨꯃꯥꯏꯅ ꯅꯥꯇꯣꯟ ꯑꯅꯤꯈꯛ ꯍꯥꯡꯕ ꯇꯥꯏꯃꯤꯡꯗꯣ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯈꯪꯕ ꯇꯥꯔꯒꯗꯤ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯁꯨ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯌꯣ ꯍꯥꯏ ꯑꯗꯣ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯃꯥꯒꯤ ꯁꯣꯔꯒꯤ ꯇꯥꯏꯃꯤꯡꯁꯦ ꯁꯨꯔꯀꯥꯟꯗ ꯅꯥꯀꯟꯗ ꯌꯦꯠꯇ ꯂꯥꯛꯄꯅꯤ ꯈꯪꯗꯦ ꯑꯣꯏꯗ ꯂꯥꯛꯄꯅꯤ ꯈꯪꯗꯦ ꯑꯗꯨꯝ ꯃꯁꯥ ꯃꯊꯟꯇ ꯑꯗꯨꯝ ꯑꯣꯇꯣꯃꯦꯇꯤꯀꯦꯂꯤ ꯂꯥꯛꯀꯅꯦꯕ ꯑꯗꯣ ꯁꯤꯒꯤ ꯇꯥꯏꯃꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯅꯥꯇꯣꯟ ꯌꯦꯠꯇ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯍꯥꯔꯠ ꯋꯥꯛ ꯑꯩꯈꯣꯏꯒꯤ ꯏꯅꯔꯖꯤ ꯆꯪꯕ ꯊꯕꯛ ꯏꯪꯈꯥꯡ ꯆꯪꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯦꯅꯤ ꯍꯥꯔꯠ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤ ꯆꯪꯕ ꯋꯥꯏ ꯁꯤꯠꯄꯅꯤ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯒꯥꯔꯤ ꯆꯥꯝꯕꯅꯤ ꯈꯪꯗꯦꯀꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤꯒꯤ ꯑꯦꯛꯇꯤꯚꯤꯇꯤ ꯌꯥꯎꯕ ꯊꯕꯛꯈꯩꯁꯦ ꯀꯔꯤꯒꯨꯝꯕ ꯌꯦꯠꯀꯤ ꯅꯥꯇꯣꯟꯁꯤꯒꯤ ꯌꯦꯠꯂꯣꯝ ꯊꯪꯕꯁꯤꯗ ꯑꯩꯈꯣꯏ ꯅꯥꯇꯣꯟ ꯍꯣꯔꯤꯉꯩꯁꯤꯗ ꯅꯨꯡꯁꯤꯠ ꯍꯣꯔꯤꯉꯩꯁꯤꯗ ꯇꯧꯕ ꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯑꯗꯨꯒꯤ ꯀꯥꯟꯅꯕ ꯐꯪꯉꯦꯕ ꯑꯗꯒꯤ ꯑꯩꯅ ꯅꯥꯇꯣꯟ ꯑꯣꯏꯗ ꯁꯣꯔꯁꯦ ꯂꯩꯔꯤꯉꯩ ꯇꯥꯏꯃꯤꯡꯁꯤꯗꯅ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯑꯩ ꯋꯥꯈꯜ ꯆꯪꯕ ꯍꯥꯏꯇꯥꯔꯦ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯗꯔꯀꯥꯔ ꯑꯣꯏꯕ ꯈꯟꯗ꯭ꯔꯒꯗꯤ ꯊꯣꯛꯇꯕ ꯑꯗꯨꯒꯨꯝꯕ ꯇꯥꯏꯃꯤꯡ ꯀꯔꯤꯒꯨꯝꯕ ꯂꯦꯐ ꯁꯥꯏꯗꯇ ꯂꯩꯔꯛꯄ ꯃꯇꯝꯗ ꯑꯩ ꯋꯥꯈꯜꯁꯦ ꯈꯟꯊꯧ ꯑꯩ ꯀꯔꯤ ꯇꯧꯁꯤꯒꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯥꯏꯕ ꯄ꯭ꯂꯥꯅꯤꯡ ꯌꯥꯠꯄ ꯁꯤꯒꯨꯝꯕꯒꯤ ꯑꯦꯛꯇꯤꯚꯤꯇꯤ ꯃꯌꯥꯝꯁꯤꯡꯁꯤꯒ ꯍꯥꯏꯗꯤ ꯁꯤ ꯊꯕꯛꯁꯦ ꯂꯣꯏꯔꯀꯥꯟꯗ ꯑꯩ ꯀꯔꯤ ꯊꯕꯛ ꯄꯥꯏꯈꯠꯁꯤꯒꯦ ꯅꯠꯇ꯭ꯔꯒꯅ ꯑꯩ ꯂꯥꯏꯔꯤꯛꯁꯦ ꯀꯃꯥꯏꯅ ꯇꯧꯔ ꯄꯥꯁꯤꯒꯦ ꯅꯠꯇ꯭ꯔꯒ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯈꯟꯕꯒꯤ ꯊꯕꯛꯁꯤꯡꯁꯦ ꯑꯣꯏꯔꯣꯝꯗ ꯂꯩꯔꯀꯥꯟꯗ ꯇꯧꯕꯤꯌꯣ ꯃꯁꯤ ꯌꯥꯝ ꯀꯥꯟꯅꯕꯅꯦꯕ ꯃꯗꯨꯒꯤ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯐꯖꯅ ꯂꯥꯛꯀꯅꯦꯕ ꯌꯦꯠꯂꯣꯝꯗ ꯂꯩꯔꯒꯅ ꯑꯩꯒꯤ ꯕꯣꯗꯤꯒꯤ ꯑꯦꯛꯇꯤꯚꯤꯇꯤ ꯍꯛꯆꯥꯡ ꯁꯥꯟꯅꯕ ꯈꯣꯠꯄ ꯑꯗꯣ ꯁꯣꯝꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯍꯛꯆꯥꯡꯁꯦ ꯌꯥꯝ ꯀꯟꯅ ꯁꯥꯟꯅꯈꯠꯂꯛꯑꯕ ꯑꯩꯈꯣꯏꯒꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤ ꯕꯤꯜꯗꯤꯡꯁꯦ ꯁꯥꯟꯅꯔꯦꯅ ꯈꯜꯂꯁꯦꯕ ꯑꯅꯧꯕ ꯃꯇꯝꯁꯤꯗ ꯅꯥꯇꯣꯟ ꯑꯣꯏꯗ ꯁꯨꯡꯂꯩ ꯂꯩꯔꯛꯑꯣꯏꯕ ꯅꯥꯇꯣꯟ ꯌꯦꯠꯁꯤꯗꯅ ꯁꯣꯔ ꯑꯗꯨꯝ ꯍꯣꯟꯒꯅꯤꯕ ꯃꯔꯝꯗꯤ ꯕꯣꯗꯤꯒꯤ ꯐꯪꯁꯟꯗꯣ ꯐꯖꯅ ꯇꯧꯔꯦ ꯕꯣꯗꯤꯒꯤ ꯄꯥꯔꯠ ꯇꯧꯕꯒꯤ ꯇꯥꯏꯃꯤꯡꯅꯦ ꯍꯥꯏꯕꯁꯦ ꯑꯩ ꯏꯁꯥꯗ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯠꯁꯤꯅ
ꯅꯨꯡꯁꯤꯠꯀꯤ ꯀꯥꯡꯂꯣꯟ ꯁꯥꯟꯅꯔꯤꯕ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯏꯟꯗ꯭ꯔꯤꯁꯤꯅ ꯑꯗꯨꯝ ꯈꯪꯖꯩꯑꯕ ꯑꯗꯒꯤ ꯃꯌꯥꯏꯗ ꯑꯣꯏꯁꯨ ꯅꯠꯇꯕ ꯌꯦꯠꯁꯨ ꯅꯠꯇꯕ ꯑꯃ ꯃꯌꯥꯏꯗ ꯑꯃ ꯂꯩꯔꯤꯁꯦ ꯁꯤꯒꯤ ꯃꯌꯥꯏꯁꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯅꯥꯇꯣꯟ ꯑꯅꯤꯃꯛ ꯁꯣꯔꯗ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯁꯟꯙ꯭ꯌꯥ ꯃꯇꯝ ꯍꯥꯏꯔꯤꯁꯦ ꯁꯤꯒꯤ ꯃꯇꯝꯁꯤꯗꯗꯤ ꯃꯦꯗꯤꯇꯦꯁꯟꯅꯦꯕ ꯁꯤꯒꯤ ꯇꯥꯏꯃꯤꯡꯁꯤꯗ ꯂꯩꯕ ꯄꯣꯠꯁꯤꯅꯦꯕ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯕꯀꯣꯟꯁꯤꯌꯁ ꯃꯥꯏꯟꯗꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯈꯜꯂꯤꯕ ꯎꯔꯤꯕꯁꯦ ꯅꯠꯇꯕ ꯑꯇꯣꯞꯄ ꯋꯥꯈꯜꯂꯣꯟ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟꯒꯤꯁꯨ ꯃꯊꯧ ꯑꯃꯈꯛ ꯇꯣꯉꯥꯟꯕ ꯃꯊꯧ ꯑꯩꯈꯣꯏ ꯇꯥꯏꯕꯪꯄꯥꯟꯁꯤꯒ ꯁꯝꯅꯗꯕ ꯑꯩꯈꯣꯏꯅ ꯈꯜꯂꯤꯁꯦ ꯃꯣꯏ ꯏꯁꯇꯣꯔ ꯑꯩꯈꯣꯏ ꯏꯅꯔꯖꯤ ꯏꯁꯇꯣꯔ ꯇꯧꯕ ꯑꯃꯈꯛ ꯂꯩꯌꯦꯕ ꯃꯥꯏꯟꯁꯤꯒꯤ ꯑꯗꯨꯒꯤ ꯏꯁꯇꯣꯔ ꯇꯧꯐꯝꯁꯤꯗ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯗ ꯔꯤꯌꯦꯛꯁꯟ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯔꯤꯌꯦꯛꯁꯟ ꯊꯣꯛꯂꯛꯀꯅꯦꯕ ꯍꯥꯏꯗꯤ ꯑꯩꯅ ꯈꯜꯂꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯁꯦ ꯑꯣꯏꯔꯛꯀꯅꯦꯕ ꯑꯗꯣ ꯑꯩꯅ ꯇꯠꯇꯅ ꯈꯜꯂꯦ ꯈꯜꯂꯁꯦꯕ ꯑꯗꯨꯒꯤꯗꯣ ꯑꯣꯏꯔꯛꯅꯕꯒꯤ ꯅꯦꯆꯔꯁꯤꯅ ꯐꯣꯔꯝ ꯇꯧꯔꯛꯀꯅꯦꯕ ꯑꯩ ꯃꯥꯡ ꯊꯥꯔꯛꯀꯅꯦꯕ ꯑꯗꯨꯒꯤ ꯇꯥꯏꯃꯤꯡꯁꯦ ꯌꯥꯝ ꯊꯨꯅ ꯇꯧꯍꯟꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯅꯥꯇꯣꯟ ꯑꯣꯏ ꯌꯦꯠ ꯑꯅꯤꯃꯛꯁꯦ ꯁꯤꯡꯒꯜꯗ ꯑꯅꯤꯃꯛ ꯁꯣꯔ ꯍꯣꯟꯕ ꯃꯇꯝꯁꯤꯗ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏ ꯃꯦꯗꯤꯇꯦꯁꯟ ꯇꯧꯕꯅꯤ ꯈꯪꯗꯦ ꯂꯥꯏ ꯅꯤꯡꯕꯅꯤ ꯈꯪꯗꯦ ꯑꯃꯇꯪꯗꯤ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯙ꯭ꯌꯥꯟ ꯇꯧꯕ ꯇꯨꯃꯤꯟꯅ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯏꯁꯥ ꯈꯛꯀꯤ ꯑꯣꯏꯕ ꯑꯩꯒꯤ ꯄꯥꯝꯖꯕꯗꯣ ꯑꯗꯨ ꯈꯛꯇꯪ ꯅꯤꯡꯖꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯟꯙ꯭ꯌꯥ ꯃꯇꯝꯗ ꯇꯧꯔꯤꯕ ꯃꯄꯥꯟ ꯂꯝꯗ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯦ ꯑꯩꯈꯣꯏ ꯍꯛꯆꯥꯡ ꯃꯅꯨꯡꯁꯤꯗ ꯂꯣꯏꯅ ꯐꯪꯁꯟ ꯇꯧꯖꯩ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯃꯦꯅ ꯈꯜꯂꯁꯦꯕ ꯃꯁꯤꯒꯤꯁꯦ ꯀꯟꯇ꯭ꯔꯣꯜ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯑꯩꯁꯦ ꯊꯕꯛ ꯁꯨꯅꯤꯡꯉꯦꯕ ꯇꯥꯏꯃꯤꯡꯁꯦ ꯊꯕꯛ ꯁꯨꯕꯒꯤ ꯇꯥꯏꯃꯤꯡꯗꯤ ꯂꯥꯛꯑꯦ ꯑꯩ ꯐꯝꯃꯒꯗꯤ ꯂꯩꯇꯕ ꯌꯥꯛꯇ ꯅꯥꯇꯣꯟꯗ ꯑꯣꯏꯗꯗꯤ ꯑꯣꯏꯔꯣꯝꯗꯗꯤ ꯅꯥꯇꯣꯟꯁꯦ ꯁꯣꯔꯁꯦ ꯍꯣꯜꯂꯤꯕ ꯂꯩꯔꯤꯕ ꯑꯗꯨ ꯐꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯣꯏꯔꯣꯝꯒꯤ ꯁꯣꯔꯁꯦ ꯃꯦꯟꯁꯤꯟꯕ ꯑꯃ ꯁꯤ ꯀꯩꯅꯣꯅꯤꯀꯣ ꯇꯦꯛꯅꯤꯛꯅꯤꯀꯣ ꯃꯦꯟꯁꯤꯜꯂꯒ ꯉꯥꯏꯍꯥꯛꯇꯪ ꯁꯣꯝꯗ ꯁꯨꯝ ꯍꯣꯜꯀꯥꯟꯗ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯁꯣꯝꯗ ꯊꯥꯔꯛꯀꯅꯤ ꯌꯦꯠꯂꯣꯝꯗ ꯊꯥꯔꯛꯀꯅꯤ ꯌꯦꯠꯂꯣꯝꯗ ꯊꯥꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯑꯦꯛꯇꯤꯚꯤꯇꯤꯗꯣ ꯇꯧ ꯑꯗꯨꯗ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯑꯩꯅ ꯇꯧꯅꯤꯡꯕ ꯊꯕꯛꯁꯤꯗ ꯑꯩ ꯁꯣꯔꯁꯤ ꯌꯦꯡꯉꯒ ꯑꯩ ꯁꯤ ꯍꯧꯖꯤꯛ ꯇꯧꯗꯣꯔꯦ ꯑꯗꯨꯗꯤ ꯁꯣꯔꯁꯦ ꯁꯣꯝ ꯅꯥꯀꯟ ꯂꯩꯔꯦ ꯑꯣꯟꯅ ꯇꯩꯅꯕꯗ ꯂꯩꯔꯦ ꯑꯗꯨ ꯑꯩꯅ ꯑꯣꯟꯊꯣꯛꯑꯒ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯑꯗꯨꯝ ꯇꯧꯍꯜꯂꯦꯅ ꯈꯜꯂꯁꯦꯀꯣ ꯋꯥꯟ ꯗꯦ ꯑꯩꯅ ꯍꯦꯛ ꯈꯜꯂꯛꯄ ꯋꯥꯈꯜꯁꯤꯗꯅꯦ ꯁꯣꯔꯁꯦ ꯃꯁꯥ ꯃꯊꯟꯇ ꯗꯥꯏꯚꯔꯠ ꯇꯧꯈꯤꯅꯦꯕ ꯑꯩ ꯁꯤꯃ ꯇꯧꯒꯦ ꯈꯟꯕꯁꯦ ꯁꯣꯔꯁꯦ ꯃꯁꯥ ꯃꯊꯟꯇ ꯗꯥꯏꯚꯔꯠ ꯗꯍꯛ ꯑꯃ ꯇꯧꯔꯛꯀꯅꯦꯕ ꯁꯤꯒꯤ ꯀꯟꯇ꯭ꯔꯣꯜꯁꯤꯅꯦ ꯉꯝꯕꯁꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯁꯤꯕꯨ ꯍꯦꯛ ꯉꯝꯈ꯭ꯔꯕ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯑꯩꯅ ꯄꯥꯝꯕ ꯊꯕꯛꯇ ꯇꯧꯕ ꯉꯝꯃꯣꯏꯗꯕ ꯂꯩꯇꯦꯕ ꯃꯁꯤꯒꯤ ꯀꯥꯡꯂꯣꯟꯗꯅꯦꯕ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅ ꯑꯍꯜ ꯂꯃꯟꯁꯤꯡꯁꯤꯅ ꯆꯠꯂꯝꯃꯤꯁꯤꯡ ꯑꯍꯜ ꯂꯃꯟꯁꯤꯡꯁꯤꯅ ꯉꯁꯤ ꯀꯔꯤ ꯆꯥꯅꯤ ꯀꯔꯤ ꯊꯛꯀꯅꯤ ꯂꯣꯏꯅꯃꯛ ꯈꯪꯉꯤꯕꯁꯦ ꯑꯗꯩ ꯁꯤ ꯆꯥꯔꯒꯗꯤ ꯐꯩ ꯍꯛꯆꯥꯡ ꯐꯅꯤ ꯁꯤ ꯆꯥꯔꯒꯗꯤ ꯐꯔꯣꯏ ꯑꯗꯒꯤꯗꯤ ꯑꯩꯅ ꯇꯧꯗꯣꯏ ꯊꯕꯛꯁꯤꯅ ꯀꯌꯥꯝ ꯀꯨꯏ ꯆꯠꯇꯣꯏꯅꯣ ꯁꯤꯈꯩꯁꯦ ꯂꯣꯏꯅꯃꯛ ꯈꯪꯉꯦ ꯂꯥꯏꯅꯤꯡ ꯂꯝꯕꯤ ꯍꯥꯏꯁꯦ ꯃꯁꯥꯅ ꯃꯁꯥ ꯂꯣꯏꯅꯃꯛ ꯃꯇꯝꯗꯨꯗ ꯂꯥꯏ ꯅꯤꯡꯕ ꯍꯥꯏꯁꯦ ꯂꯥꯏ ꯁꯨꯃꯥꯏꯅ ꯈꯣꯏꯔꯝꯃꯒ ꯅꯤꯡꯕꯁꯦ ꯅꯤꯡꯅ ꯄꯣꯠꯇꯦ ꯃꯣꯏ ꯊꯥꯏꯅꯒꯤ ꯑꯍꯜ ꯂꯃꯟꯁꯦ ꯉꯁꯤ ꯊꯛ ꯍꯧꯒꯠꯂꯛꯄꯗ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯉꯁꯤ ꯀꯔꯤ ꯊꯣꯛꯀꯅꯤ ꯉꯁꯤ ꯅꯣꯡ ꯆꯨꯅꯤ ꯅꯣꯡ ꯆꯨꯔꯣꯏ ꯉꯁꯤꯒꯤ ꯋꯦꯗꯔ ꯀꯟꯗꯤꯁꯟ ꯉꯁꯤꯁꯦ ꯀꯔꯤ ꯊꯥꯁꯤꯅꯣ ꯉꯁꯤ ꯀꯔꯤꯒꯤ ꯊꯕꯥꯜꯅꯣ ꯀꯥꯏꯁꯦ ꯃꯁꯥ ꯃꯅꯨꯡ ꯂꯣꯏ ꯈꯪꯉꯦ ꯉꯁꯤꯗꯤ ꯍꯥꯏꯅꯔꯤꯅꯦ ꯑꯍꯜ ꯂꯃꯟꯁꯤꯡꯁꯤꯅ ꯉꯁꯤꯗꯤ ꯁꯤ ꯆꯥꯒꯗꯕꯅꯤ ꯉꯁꯤꯗꯤ ꯁꯤ ꯆꯥꯁꯤ ꯍꯥꯏꯔꯤꯅꯦ ꯑꯗꯨ ꯆꯥꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯅꯥ ꯂꯥꯏꯑꯣꯡꯁꯨ ꯂꯥꯛꯇꯦ ꯐ꯭ꯌꯨꯆꯔꯗ ꯑꯗꯒꯤ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅꯁꯨ ꯂꯣꯏꯅ ꯍꯤꯡꯉꯝꯃꯦꯕ ꯑꯗꯨꯒ ꯃꯣꯏꯅ ꯇꯧꯒꯦꯅ ꯈꯜꯂꯝꯃꯤꯕ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏ ꯄꯥꯡꯊꯣꯛꯑꯁꯨ ꯂꯣꯏ ꯁꯤꯈꯤ ꯑꯗꯣ ꯃꯁꯤꯒꯤ ꯀꯥꯡꯂꯣꯟꯁꯦ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗ ꯍꯧꯖꯤꯛ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏ ꯃꯁꯤꯒꯤ ꯀꯥꯡꯂꯣꯟꯁꯦ ꯈꯪꯕꯤꯌꯨ ꯁꯥꯟꯅꯕꯤꯌꯨ ꯑꯩꯅ ꯄꯥꯝꯃꯤꯕ ꯊꯕꯛꯁꯦ ꯑꯣꯏꯍꯟꯒꯦ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯑꯩꯅ ꯍꯤꯡꯉꯤꯉꯩ ꯇꯥꯏꯃꯤꯡꯁꯤꯗ ꯑꯩꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯤꯡꯕ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄꯅꯦꯕ ꯃꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯃꯊꯪꯗ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯁꯤꯒꯤ ꯀꯥꯟꯅꯕ ꯀꯔꯝꯍꯥꯏꯅ ꯇꯧꯒꯅꯣ ꯍꯥꯏꯕ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯀꯧꯕꯤꯅꯨꯀꯣ